ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯨꯟꯗ꯭ꯔꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯁꯅꯥꯇꯣꯝ ꯁꯦꯕꯥ ꯑꯥꯁ꯭ꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯠ ꯁꯥꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯎꯆꯥꯜ 3 ꯀꯠꯊꯣꯛꯆꯔꯦ ꯀꯔꯤꯒꯨꯝꯕ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯀꯤꯗ ꯁꯅꯥꯇꯣꯝ ꯁꯦꯕꯥ ꯑꯥꯁ꯭ꯔꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯆꯔꯤ ꯑꯁꯨꯝꯂꯕ ꯑꯥꯁ꯭ꯔꯝꯅ ꯑꯩꯈꯣꯏꯒꯤ ꯐꯨꯟꯗ꯭ꯔꯩ ꯁꯥꯕ ꯂꯩꯀꯥꯏꯒꯤ ꯄꯨꯔꯥꯅ ꯃꯁꯖꯤꯠ ꯁꯥꯕꯗ ꯂꯥꯏꯁꯪ ꯁꯥꯕꯗ ꯎꯆꯥꯜ 3-4ꯇꯪ ꯃꯣꯏꯅ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯣꯏ ꯍꯩꯔꯣꯛꯀꯤ ꯑꯥꯁ꯭ꯔꯝ ꯀꯥꯡꯕꯨꯕꯨꯁꯨ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯑꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯐꯨꯟꯗ꯭ꯔꯩ ꯁꯥꯕ ꯂꯩꯀꯥꯏꯒꯤ ꯃꯁꯖꯤꯠ ꯁꯥꯕꯗꯤ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯆꯕꯅꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯩꯈꯣꯏ ꯇꯧꯖꯔꯦ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯋꯥꯅ ꯊꯝꯖꯔꯛꯄ ꯎꯆꯥꯟꯁꯦ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯇꯧꯖꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯁꯨꯃꯥꯏꯅ ꯃꯁꯖꯤꯠ ꯁꯥꯕꯁꯤꯅ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀꯨꯝꯕ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯧꯅ ꯁꯦꯝꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯆꯪꯉꯤ ꯌꯨꯝꯗꯣ ꯑꯗꯨ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯖꯔꯤꯕ ꯁꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯁꯨꯃꯥꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯅꯥꯇꯣꯝ ꯁꯦꯕꯥ ꯑꯥꯁ꯭ꯔꯝꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯨꯃꯥꯏꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯨ ꯀꯟꯕ ꯑꯃꯗꯤ ꯎꯃꯪ ꯀꯟꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯥꯗꯅ ꯎ ꯌꯥꯟꯕꯗ ꯉꯥꯛꯃꯤꯟꯅꯁꯤ ꯁꯦꯟꯅꯃꯤꯟꯅꯁꯤ